Ngasi Humni-Marini Asida Manipur Da Anouba-Ahongba Shoidana Laklagani HAINA PATSOI ACG MLA Sapam Kunjakeshor PHONGDOKKHRE Wafam ase Gari Awang Likaida Laiba Gari Youth Club ke Diamond Jubilee Thoramda MLA Sapam Kunjakeshor PHONGDOKKHIBNE Gari Youth Club na Sinduna Pangthokpa Diamond Jubilee Thoram aduda All Manipur Working Journalists Union gi President Asem Bhakta Gari Youth Club ke President Famdom Prema Mangang Chana Mithungnan Singh oina sawyakhe Thoram aduga mari lainana club asegi thau puramba amade hojik tholiba irang asida leikidraba singi photo da piyamna leishu katuna ikai khumnukhe loinana Gari Youth Club ke Diamond Jubilee ga mari lainana yungba ningsing yumbi amasu maikum hangdokhe Thoram aduga mari lainana ima chengba laima award tongan tongan ba hiramda mithoi mihellaba miyoi ahumda bikhe club asina konba mafamda leiba class 10 amadi 12 da ma wangna fangba mahairoi singda su khudol piduna puning thawathe Thoram ga mari lainana MLA Sapam Kunjakeshor na hai Hojik Manipur da thokliba chahi ani helaklaba irang ase loishinba pamdu miyoi khara leirabra haibage chingnaba leire Ngasi Humni-Marini Asida Manipur Da Anouba-Ahongba Shoidana Laklagani club amagi thawai ase club ki sanglen hek yobaga politics story se ai isasu club singda changlakpada maruk mapang amade macha manau amu oina khanbiyo MLA oina ubigado club yoraklagade miyoi khudikmak michang mikhai nairo se politics tawdabasu yade politics tawsi hairabade election mayada tawse club na lekai ge chakot thorangi thabak tawbada aikhoi amata oina punsinduna thabak tawrabade chakot pangamgane Gari awang lekai ge chakot thorangi thabak paikhatnaba tha ahungi matam pibiyo thabak to onthoknaba honage haikhe Gari is why she embassy Yaburi Kache. I do some development of Gaba, please bill me. I want to trust you over. No, ye Ningmakan, a quick Tumjabo. A quick biggest property, a quick politics, our biggest property, your spine. No, in a moment, but a good head to go later with you. Biggest property. No, we could mark. Oh, Ranti Olamana, Toga, Haragati, Toya, Punjani, and Masicha. Adugi lebet adugi changoi thabuk tawna ba hona jage ana pangan pibiu ayamna kurumdar hajari I want to encourage you trust lebiu palda ya pala pergo oru bigano ba election me tamda khaidongna chigi kai dia development kunjan je 75 years tadi amu platinum jubilee lani maduda handaki tawriside na chauna sinba sona sinba gamna bagi kana tobiba doi kurumjari tuma aduga thangai sena hojiki irang su leibanina sigi maramdadi kya ai hajaningdre haidi lesi am ngai ben misida dum bagi wari si hana su mamang dum amna habiramme adu todongna idi maduda haina wasi wari si ngai ben misida dei ai panjaningdre